PHE Department ki makhada Urban Water Sanitation Committee UWSC haiba makhata na lairaroi rural area gi oina MLA singna mihut khanduna Village Water Sanitation Committee VWSC nauna semna ba department ki maikai dagi khangan khre haina PHE Minister lai sangthem susindro na phongdokre ngasibaw parada laiba PHE Minister gi secretary ta pangthokpa pawgi mifamda Minister susindro na VWSC asi Jila Parishad natraga Pradhan gi makhada lairam labasu panchayat amadi Jila Parishad ki mikhal taudana laibana local MLA singna mihut khanduna mari lainaba DC gi khuthangda water supply scheme sing chalaiba ngamna ba khongthang asi lokhatpani urban area gi oina suma fam kharada committee asi semlamba lairabasu makhata na chanaroi hairiba mafam sing asi gi oina di department na ising piba gi thabak sing yengsilagani haiki Mahakna makha taraduna nauna thaupugadaba Jila Parishad amadi Pradhan Singh khandriba amasung irang asina maram oiraga thakna baruba isingi scheme kaya mathau taudana leirakpana maram oiraga anauba khongthang asi lokhalakpani hana leiramba VWSC singna mafam amaga gi marakta manadana isingi tax sing khomgat lamba adusu lepnaba department gi maikai dagi amata oiba tax ki rate lepnaba survey tauri athuba matamda order thoklagani haiki nakalamarom da irang asina maram oiraga isingi sourcing gi pipeline kakhiba amadi pipe lawthokibana maram oiraga mafam kayada thaknaba aruba ising yohanba ngamdana leiriba asi yohannaba department ki maikai dagi hotnari tangai fadrabadi Loktak lift irrigation system gi matengna project asigi canal singi khuthang dagi miam da ising fanghanbagi khongthang lokhatkani source sing dagi ising matik chana fangdabana maram oiraga chawna khudong chadabadi mayoknari adum oina mag jal jeevan mission gi makhada english singani ga kunmari fawbagi manungda yumthong khuding da thakna ba aruba ising fanghanabagi pandamda Maipak pandam maipak loi haibadi leite miyamna thengnariba ising fangdabagi awaba asi koknaba lengaki maikai digi mari leinaba ministry da lupa crore chamaga tarani pange senthang pibinaba taksin khre senthang asina laklabadi anoba pambai kaya sizinaduna miyamda ising marang kaina fanganaba thabak thoram sing paikhatkani haina mahakna phongdokhi Urban Water Sanitation Committee haiba makhata na lairoi rural gina local gi honorable MLA singna nominate torpoduna hoi village water sanitation committee anobama form torakanda smoothly hoi thabak tawna makhata na chatharani na media khuthang thamjari matam sangna hoi election tawdabasina maram orakanda hoi gi scheme machamsa leibasingsi handaki irang dasu hoi scheme kayama Difang tawdana leirapasina maram orakanda ahoi masigi step asi ahoina lokhocharakpani aduna masigi step lokholaiba stage da koigi honorable MLA amasung district administration aduga local gi hojiki water sanitation committee da nauna amuka yawbigedaba ichin lausingna mayam punna amukta amatta oina yan athu matamda masigi village water sanitation committee ji sembirakanda water supply hoi difang tawraga leiba singsi hoi thuna operate tawnanaba hoi honanabagi pandam amoina hoina sigi steps lo khujabani